Good morning mayam, anova video ama puduna ai lakjare amuka. Mayam nga pure ngasidi meitegi akhoi meitegi anova chahi jangakpanina ko adudo akhoi dum akhoi teyamoi akhoi kakawoi akhoi namawoi akhom chak chabinana baine leireiba nga de dum phajai rowoi su takate mayam ai hujik nga ga thongna bagi khamesinbi manba thoklaini abako akhoi chakhumgi maningda hingol macha am leiyaba aduga khamesinbi khara thai adum akhoi nongamagi chana baidi adum thoiyabako bazar dai leidrasu adum yai to mayam yengbinasi akhoi hingkolse tum khamesinbi se amamamdi nutigi adum munbako sigasu amakak munna leirame aduga asangbasu adum pali khara sigasu amakak leire munba ama khara madi alam phangdabasu yawe khara manung changna yam sine ko hingol macha ama sigasu koinane tum chana baine aina pan khara thajaliba sise chana bai haina oige jumda thabaduna di hawba heliyabako bazar de leibase lengbasu jawi hawbasu jawi aduga sigana leire puduna se nungna khara kaino tawre phudarame aduga sigana umorok pambi amakak leire adu umorok se macha amakak pale yam chawde macha amakak pale aduga taidi dum tamakpa yawe sigana leire mayam phakpai khangba yawnabro khechri dasu hapa yam hawbani sise khechri da hapa sigana morok pambi ama leire sise kari kauge khangde sise bengali minadi asi jam pambane ai sarukta ai saruk ngale dum fajarakjani ge ai saruk sigana leire ngagi alu siana leire kangau aya ngaje kaino sine maku tolaw bijadu da tolaga tot ke last ngogi sin ai si nga si jam tale ai si side ki nga se si hawo no ai sauning mana kunna to mina ge lai dana de yoni si pamni thum ha bawra na thum ne ta bawda bani kauna na te nang na hapo ai hatti na amuno ite babu la adawdo yan si je hawai ga ngama ko ka thongde mayam ai nga ngokhatpa hore nga si ngokhatba aduga leidingda adum thongyabako kajina di leidingda thongba yang yam hawya aduga hujikam adum gas tawni thongyare aduga adum gas ta thong aduga hudi saman chakana de na leidingda thongge hawde na leidingda thongi aduga ni buri jande tere ni pan tha ko ꯑꯗꯨꯃꯥꯏꯅ ꯑꯣꯏ ꯃꯥꯅꯦꯕ ꯑꯗꯨꯗꯒꯤ ꯑꯩꯈꯣꯏ ꯉꯁꯤ ꯆꯥꯛ ꯆꯥꯅꯕꯁꯦ ꯑꯩꯈꯣꯏꯒꯤ ꯀꯀꯥꯗꯣ ꯁꯨꯇꯤ ꯂꯩꯌꯦꯕꯀꯣ ꯊꯕꯛꯇꯒꯤ ꯑꯗꯨꯒ ꯃꯥꯅ ꯀꯩ ꯉꯥ ꯆꯥꯁꯤꯒꯦ ꯍꯥꯏꯕ ꯑꯗꯨꯗꯒꯤꯗꯤ ꯑꯗꯨꯝ ꯑꯩꯈꯣꯏ ꯉꯥ ꯆꯥꯕꯗꯣ ꯑꯩꯈꯣꯏꯅ ꯍꯥꯏꯕ ꯐꯔꯦ ꯑꯗꯨꯒꯤ ꯂꯩꯔꯣ ꯉꯥꯗꯣ ꯄꯨꯟꯅ ꯆꯥꯔꯁꯤ ꯑꯗꯨꯒ ꯀꯀꯥꯅ ꯉꯥꯗꯣ ꯂꯩꯔꯦ ꯑꯗꯨꯗꯒꯤ ꯑꯩꯈꯣꯏ ꯌꯨꯝꯗ ꯄꯨꯟꯅ ꯆꯥꯔꯦ ꯑꯅꯧꯕ ꯆꯍꯤ ꯑꯩꯈꯣꯏ ꯃꯩꯇꯩꯒꯤꯗꯤ ꯉꯁꯤꯁꯦ ꯀꯩꯅꯣ ꯑꯅꯧꯕ ꯆꯍꯤꯅꯤ ꯍꯥꯏꯕꯅꯦꯕꯀꯣ ꯃꯩꯇꯩꯒꯤꯗꯤ ꯑꯗꯨꯒ ꯁꯖꯤꯕꯨ ꯅꯣꯡꯉꯥꯟꯕꯁꯦ ꯑꯅꯧꯕ ꯆꯍꯤꯅꯤ ꯍꯥꯏꯅ ꯑꯍꯥꯎꯕ ꯍꯩꯖꯥꯡꯒ ꯆꯥꯕꯅꯦꯕ ꯉꯥꯒ ꯆꯥꯕꯅꯤ ꯉꯁꯤ 1 ꯇꯥꯔꯤꯛꯅꯤ ꯀꯥꯏꯅ ꯍꯥꯏꯕꯅꯦꯕ ꯑꯗꯨꯒꯤ ꯑꯩꯈꯣꯏꯗꯤ ꯆꯍꯤ ꯈꯨꯗꯤꯡꯒꯤ ꯆꯥꯏ ꯃꯌꯥꯝ ꯆꯥꯕ꯭ꯔꯥ ꯆꯥꯗ꯭ꯔꯥ ꯃꯌꯥꯝ ꯍꯥꯏꯕꯤꯔꯛꯑꯣꯀꯣ ꯀꯣꯃꯦꯟꯗ ꯑꯩꯈꯣꯏꯗꯤ ꯆꯍꯤ ꯈꯨꯗꯤꯡꯒꯤ ꯁꯨꯃꯥꯏꯅ ꯁꯖꯤꯕꯨ ꯆꯩꯔꯥꯎꯕꯒꯤ ꯅꯣꯡꯉꯥꯟꯕꯁꯤꯒ 1 ꯇꯥꯔꯤꯛꯅꯤ ꯍꯥꯏꯅ ꯆꯥꯏ ꯉꯁꯤꯗꯤ ꯀꯩꯅꯣꯁꯨ ꯑꯣꯏꯕꯅꯤꯀꯣ ꯒणेश ꯄꯨꯖꯥꯁꯨ ꯑꯣꯏꯕꯅꯤ ꯑꯗꯨꯒ ꯃꯌꯥꯝ ꯆꯥꯛ ꯆꯥꯅꯕꯁꯤꯁꯨ ꯍꯥꯎꯕꯅꯤ ꯃꯌꯥꯝ ꯄꯨꯟꯅ ꯆꯥꯛ ꯆꯥꯅꯕ ꯑꯗꯩ ꯑꯩꯒꯤ ꯚꯤꯗꯤꯑꯣꯁꯦ ꯉꯁꯤ ꯈꯣꯂꯥꯡꯉꯤꯌꯥꯕꯀꯣ ꯑꯗꯨꯒꯤ ꯚꯤꯗꯤꯑꯣꯗꯤ ꯃꯤꯁꯤꯡꯁꯦ ꯃꯁꯛ ꯀꯥꯞꯁꯦ ꯍꯥꯏꯗꯤ ꯑꯝꯇ ꯌꯥꯅꯗ꯭ꯔꯦꯕ
ꯑꯗꯨꯒꯤ ꯑꯩꯅ ꯑꯗꯨꯝ ꯃꯦꯃꯣꯔꯤ ꯑꯣꯏꯅꯕꯩꯅꯦ ꯑꯩꯅ ꯑꯗꯨꯝ ꯍꯤꯟꯖꯥꯡ ꯆꯥꯛ ꯊꯣꯡꯕꯒꯤꯁꯦ ꯑꯗꯨꯝ ꯀꯥꯞꯄꯤꯕ ꯑꯗꯣ ꯑꯩ ꯍꯧꯖꯤꯛ ꯉꯥꯟꯕ ꯂꯣꯏꯔꯦ ꯑꯗꯨꯒ ꯑꯩꯅ ꯁꯤꯗ ꯑꯂꯨꯒ ꯑꯂꯨꯒ ꯃꯔꯣꯛ ꯈꯔꯒ ꯑꯗꯨꯗꯒꯤ ꯕꯦꯂꯨꯟꯒ ꯁꯣꯛ ꯇꯧꯁꯜꯂꯦ ꯃꯌꯥꯝ ꯍꯧꯖꯤꯛ ꯑꯩꯅ ꯉꯁꯥꯏ ꯍꯥꯞꯄꯛꯄ ꯈꯥꯃꯦꯟ ꯑꯁꯤꯟꯕꯤꯗꯨꯃꯨ ꯑꯃꯨꯛ ꯍꯥꯞꯄꯅꯤ ꯍꯩꯖꯥꯡꯁꯤꯗ ꯑꯗꯨꯒ ꯌꯨꯝꯒꯤ ꯍꯤꯟꯖꯥꯡ ꯅꯥꯄꯤꯁꯤꯗꯤꯀꯣ ꯍꯥꯎꯕꯗꯤ ꯍꯦꯜꯂꯤ ꯀꯩꯒꯤꯅꯣ ꯍꯥꯏꯔꯗꯤ ꯇꯥꯖꯥ ꯇꯥꯖꯥ ꯄꯥꯝꯕꯤꯗꯩ ꯍꯧꯔꯛꯄꯅꯤꯅ ꯍꯥꯎꯋꯤ ꯑꯂꯨꯁꯤꯁꯨ ꯑꯩꯈꯣꯏꯗꯤ ꯅꯍꯥꯟꯃꯨꯛ ꯑꯩꯒꯤ ꯚꯤꯗꯤꯑꯣꯗ ꯑꯂꯨ ꯃꯌꯥꯝ ꯇꯥꯟꯈꯤꯕ ꯑꯂꯨꯗꯨꯅꯦꯕ ꯑꯗꯨꯁꯨ ꯑꯩꯈꯣꯏ ꯕꯖꯥꯔꯗꯩ ꯂꯩꯇꯦ ꯑꯗꯨꯝ ꯌꯨꯝꯒꯤ ꯑꯂꯨꯁꯤꯡꯗꯣ ꯆꯍꯤ ꯑꯃ ꯑꯗꯨꯝ ꯑꯗꯨꯃꯥꯏꯅ ꯆꯥꯕꯒꯤ ꯑꯗꯨꯝ ꯊꯣꯛꯄꯅꯤꯅ ꯑꯗꯨꯒ ꯁꯤꯗ ꯑꯩꯅ ꯃꯣꯔꯣꯛ ꯍꯥꯞꯄꯦ ꯃꯣꯔꯣꯛꯁꯤꯁꯨ ꯃꯌꯥꯝ ꯑꯩꯈꯣꯏ ꯌꯨꯝꯗ ꯇꯛꯆꯕ ꯃꯣꯔꯣꯛꯅꯤ ꯑꯗꯨꯗꯤ ꯌꯥꯝꯅ ꯍꯥꯞꯄ ꯌꯥꯗꯦ ꯀꯩꯒꯤꯅꯣ ꯍꯥꯏꯗꯤ ꯌꯥꯝꯅ ꯍꯥꯞꯄꯗꯤ ꯃꯣꯔꯣꯛ ꯁꯥꯒꯅꯤ ꯑꯗꯨꯒ ꯖꯤꯔꯥꯁꯨ ꯍꯥꯞꯄꯦ ꯃꯣꯔꯣꯛꯁꯨ ꯍꯥꯞꯄꯦ ꯍꯧꯖꯤꯛ ꯉꯥꯏꯍꯥꯛ ꯉꯧꯔꯒ ꯑꯩ ꯍꯩꯖꯥꯡ ꯃꯍꯤ ꯍꯥꯞꯄꯅꯤ ꯍꯩꯖꯥꯡ ꯃꯍꯤ ꯍꯥꯞꯄꯦ ꯉꯥꯛꯇꯪ ꯁꯧꯍꯜꯂꯒ ꯌꯥꯔꯅꯤꯗ ꯑꯂꯨꯁꯦ ꯃꯨꯟꯒꯦ ꯃꯨꯟꯒꯦ ꯍꯥꯏꯔꯛꯑꯦꯕꯀꯣ ꯑꯗꯨꯒ ꯊꯨꯝ ꯊꯥꯛꯆꯜꯂꯅꯤ ꯑꯗꯩ ꯖꯤꯔꯥ ꯄꯨꯡ ꯉꯥꯛꯇꯪꯒ ꯍꯥꯞꯄꯅꯤ ꯑꯗꯨꯒ ꯊꯨꯝ ꯊꯥꯛꯄꯒꯤ ꯚꯤꯗꯤꯑꯣꯗꯤ ꯅꯝꯍꯧꯗ꯭ꯔꯦ ꯃꯌꯥꯝ ꯑꯩꯅ ꯁꯣꯝꯗ ꯑꯃꯨꯛ ꯒꯦꯁꯇ ꯍꯋꯥꯏꯒ ꯉꯥ ꯃꯀꯣꯛꯀ ꯑꯃꯨꯛ ꯊꯣꯡꯉꯤꯅꯦꯕꯀꯣ ꯑꯗꯨꯒ ꯑꯩꯅ ꯁꯤꯗ ꯑꯃꯨꯛ ꯈꯥꯃꯦꯟꯁꯤꯟꯕꯤ ꯈꯛꯇꯪꯒ ꯍꯥꯞꯆꯤꯜꯂꯦ ꯑꯩꯅ ꯈꯥꯃꯦꯟꯁꯤꯟꯕꯤ ꯄꯥꯝꯕꯩ ꯆꯥꯡꯁꯤꯗꯤꯀꯣ ꯍꯩꯖꯥꯡ ꯄꯨꯝꯅꯃꯛꯇ ꯈꯥꯃꯦꯟꯁꯤꯟꯕꯤ ꯄꯪꯍꯥꯞꯇ ꯍꯥꯞꯄꯦ ꯈꯥꯃꯦꯟꯁꯤꯟꯕꯤꯁꯦ ꯌꯥꯝ ꯁꯥꯊꯤꯅ ꯄꯥꯝꯃꯦꯕ ꯑꯗꯨꯒ ꯑꯩꯅ ꯁꯤꯗ ꯕꯣꯔꯥ ꯈꯔ ꯑꯃꯨꯛ ꯍꯧꯔꯦ ꯕꯣꯔꯥꯁꯦ ꯌꯥꯝꯅꯗꯤ ꯍꯧꯗ꯭ꯔꯦꯕꯀꯣ ꯑꯗꯨꯒ ꯑꯩꯒꯤ ꯈꯔ ꯑꯃꯅ ꯍꯥꯏꯌꯦ ꯊꯥꯎ ꯌꯥꯝ ꯆꯥꯅꯤꯡꯗꯦ ꯑꯩꯅ ꯉꯔꯥꯡꯗ ꯍꯤꯟꯖꯥꯡ ꯃꯊꯦꯜ ꯃꯌꯥꯝ ꯆꯥꯔꯦ ꯑꯩꯅ ꯁꯤꯒ ꯑꯃꯨꯛ ꯉꯥ ꯃꯔꯤꯡꯈꯥꯒ ꯌꯣꯡꯆꯥꯛꯀ ꯑꯃꯨꯛ ꯉꯧꯔꯦ ꯀꯣꯕꯤ ꯀꯩꯀꯥ ꯍꯥꯞꯄꯒ ꯁꯤꯒꯅ ꯂꯩꯔꯦ ꯑꯃꯨꯛ ꯊꯥꯡꯖꯤꯡꯁꯦ ꯍꯟꯗꯛ ꯑꯅꯧꯕ ꯆꯍꯤꯒꯤ ꯑꯍꯥꯟꯕ ꯆꯥꯗꯣꯏꯅꯦꯕꯀꯣ ꯑꯩꯗꯤ ꯅꯧꯒꯗ꯭ꯔꯥ ꯈꯟꯕ ꯀꯥꯟꯗꯗꯤ ꯂꯣꯔꯝꯃꯦ ꯐꯖꯅ ꯑꯗꯨꯒ ꯑꯩꯒꯤ ꯈꯨꯠꯇꯁꯨ ꯈꯇꯪꯒ ꯌꯨꯈꯔꯦ ꯃꯥꯏ ꯇꯤꯡꯒꯪꯁꯤꯅ ꯅꯥꯗꯤ ꯌꯥꯝ ꯁꯥꯊꯤꯅ ꯅꯥꯏꯌꯦ ꯊꯥꯡꯖꯤꯡꯒꯤ ꯃꯍꯥꯎꯁꯦ ꯈꯨꯠꯇ ꯌꯨꯔꯁꯨ ꯐꯖꯅ ꯐꯪꯉꯦ ꯑꯗꯨꯒ ꯃꯌꯥꯝꯁꯤꯒ ꯑꯩ ꯆꯥꯛ ꯂꯣꯏꯔꯦ ꯆꯥꯛ ꯍꯤꯟꯖꯥꯡ ꯂꯣꯏꯅ ꯊꯥꯡꯗꯣꯔꯦ ꯍꯩꯖꯥꯡꯁꯦ ꯃꯆꯨꯗꯤ ꯐꯖꯕꯅꯦꯕꯀꯣ ꯑꯗꯨꯒ ꯑꯩꯒꯤ ꯀꯦꯃꯦꯔꯥꯁꯤꯅ ꯇꯧꯔꯤꯔꯥ ꯈꯪꯗꯦ ꯏꯃꯨꯡꯗ ꯑꯣꯏꯕꯗꯨꯒ ꯇꯧꯔꯤꯔꯥ ꯈꯪꯗꯦ ꯈꯔ ꯍꯤꯟꯖꯥꯡꯁꯦ ꯃꯨꯔꯩꯅꯈꯔꯦ ꯀꯩꯒꯤꯅꯣ ꯈꯪꯗꯦ ꯑꯗꯨꯒ ꯃꯌꯥꯝꯁꯤꯒ ꯑꯩꯈꯣꯏ ꯆꯥꯛ ꯆꯥꯅꯕ ꯍꯧꯔꯦ ꯕꯣꯔꯦ ꯆꯥꯖꯥꯗ ꯃꯥꯅꯦ ꯆꯥꯛ ꯊꯣꯡꯗꯣꯏꯕ ꯃꯌꯨꯝꯗ ꯆꯨꯖꯥ ꯊꯟꯗꯦꯁꯦ ꯅꯥꯄꯨ ꯃꯆꯨꯅꯦ ꯄꯨꯔꯥ ꯉꯥꯟꯗꯣꯏ ꯍꯤꯟꯖꯥꯡ ꯍꯥꯏꯔꯣ ꯑꯣ ꯌꯣꯡꯆꯥꯛ ꯌꯥꯎꯕꯅꯦ ꯅꯪꯅ ꯖꯦꯜ ꯂꯩꯔ ꯄꯤꯖꯅꯤ ꯍꯥꯏꯅ ꯇꯥꯏꯅꯦ ꯆꯨꯝꯕ꯭ꯔꯣ? ꯆꯨꯖꯥ ꯊꯟꯗꯦ ꯃꯁꯛꯁꯦ ꯃꯥꯟꯕ꯭ꯔꯥ ꯃꯩꯇꯩ ꯑꯁꯦꯡꯕ ꯅꯠꯇꯦ ꯃꯥꯅꯦ ꯃꯩꯇꯩ ꯑꯁꯦꯡꯕ ꯅꯠꯇ꯭ꯔꯦꯕ ꯃꯌꯥꯝ ꯆꯥꯅ ꯂꯣꯏꯔꯦ ꯃꯌꯥꯝꯁꯤꯒ ꯁꯟꯖꯨꯁꯤꯅ ꯇꯧꯔꯤꯁꯦ ꯔꯤꯜ ꯁꯦꯝ ꯂꯩꯈꯔꯦ ꯑꯩꯒꯤ ꯐꯃꯨꯡꯁꯤꯒꯤ ꯍꯥꯂꯠꯁꯦ ꯃꯥ ꯀꯔꯤ ꯇꯧꯔꯤꯅꯣ ꯈꯪꯗꯦꯕ ꯐꯤ ꯄꯨꯝꯅꯃꯛ ꯒꯣꯗ꯭ꯔꯦꯖꯇꯒꯤ ꯆꯤꯡꯊꯠꯅ ꯇꯧꯔꯤꯁꯦ ꯇꯧꯔꯤ ꯂꯤꯂꯥꯁꯦ ꯀꯔꯤꯅꯣ ꯍꯥꯏꯕꯁꯦ ꯇꯧꯔꯤꯁꯦ ꯑꯩ ꯐꯃꯨꯡꯁꯦ ꯂꯣꯏꯔꯦ ꯌꯦꯜꯂꯣ ꯃꯆꯨꯁꯦ ꯌꯥꯝ ꯐꯖꯩꯌꯦ ꯅꯉꯣꯟꯗ ꯁꯦ ꯑꯩ ꯁꯦꯝꯃꯨꯁꯦ